Nasi tu ibu tahu tu si nasi kedi anjir suria mak koi na tu tu ibu ete kasi. Yang lain bak tiba, yang ningam daba, yang mipai ningai koi ba, ladam masigi. Padigi. Aki India tu mukta thok tiba, yang dah koi drone bombing season re, nasi na koi missile season lagi terkoi mong ni adu na koi lamam se security semua koi tere. Adu miyam se section mathok tare, adu kana koi si India lengang na koi sunging yang bidre hai betul. Mayek sengre adu India na koi buleng India lengang na koi bu kan bidre roi adu ka Manipur lengang asu kan bom roi ramdi Manipur habis India lengang ki makha lebna koi koi pangun sakti kudima koi India lengang na phajan kre modul maram orga koi hojik si ngasi ji yamna nungai tibdi ngasi torei ba target asi koi ki hai ba sigi yum si nate moirang bazar da tamak puda modudagi shoi na hindokhi bani kari ko masi moirang bazar da taramba taragadi akoi kayam na mi shongani haibidu akoi amna ngakpa phang shongani haibidu thamjage aduna maram warga akoi masi yam chikhin ma mathok tare masi de koina akoi bu ngakpi senbigini haiba akoi gi India lenga amadi Manipur Cheden security forces singje akoi na thajaba amata laikre auna akoi hauji akoi hingi haibadi isa Manipur miyamna isana khangna isabu ngakchan bagi lambi du thibanatna atopa upai ama laikre aduna akoi ngasi miyam da koi state of emergency hait patare koi public emergency je koi khudak tagi lokthok chare aduna maram di koina masi lokthok choi maram di hojik angang nubi mapana lambi hong da sat pada yamna koi gi section dragadi masi yamna chingna ninga ebo mong da mafam rang khang da mong da hekta lakpa yabagi adu mo khudong tiba da hekta thokpa yabagi phibum du lebuna maram warga akoi ngasi dai khudak tagi hongna koi yum da samna ha da koi building na chingba yum da changbi ro laibudun hena mathok tare maram di koi masi Kuki ga India ga habi kuki militant singa India ki koi central force singa pun lebani habi shu koi na loina khangi maduda mo koi na hogi thokda kai ko makhal amata ki koi ki action amata lokhatna yenga koi ki mishai mo ka kapsal pa ba se koi ki miyam je ma koi ki city lamon ubong amakta ba koi bu loisalaga atopa koi ki garguma chin state amba sel honar pa aduga ba koi ki akoi ju arom akoi arom plan le na chingna ba lai aso ba koi ki business nama hati narco business tasi lerengudra hai bagi India ki koi ki tongan lusing basinga kai kuma lakpa matam na koi tongan mufam da sat bagi tongan kudu mayang laikre aduga hojina kamai to geda koi ki rang na hansu koi makoi ki ambulance sama koi sijina pam matam da army ki koi kem da ki thongjore hai bagi jingna pam su ji violence satuna lermi masigi marak asida hoji shu koi sigomba koi ki kai ro sijina pada koi ki missile project kan jisina phauda hauji India na tumin lai thokpa aduga state government na khoigi pura kaino ki type ta khoi dami ki type la sin gi bai bse masti state lenga chu khanam thoi or matung phiu phiu ngamdra khoi lenga khadok phiu loina na akhoina Manipur miyam da amuk ju hanal khangan jage akhoi ngasi dege hauna public emergency matam kaktana akhoi thamjare aduna school college kharimak ngasi dege khoi thingjen jare khoi chap chaba khoigi result ama khoi Manipur situation gi phajaba mong hari phagalapa mong du phangdi phawgudi koi matam kaktana koi gi emergency lakthok chare haina Cocomi gi ma keri thamjari